Kangpokpida Naga singna kuki gari sing sanan khidre hari Kangpokpi district ki ireng Naga sing ki khulgi gate pu haukiba ahing dungyai ama ata thohalaba matungda kukilen haina tharaga thamlambagi wahauda khul asi fauraga chatliba Kangpokpi Churasanpur lambida kuki phurup ki gari amata sanan khidre hari IDP single release linghaida ulaugi relic ke mai chaklam la hairi makhataba paw ngai minase Manipur lenga ki CAFNPD loisang ki makhada leriba district consumer dispute redressal commission ahum pumsai sai de hade lebas ki consumer miyam da phangan pham thokpa hak sing phangan ba amasung phangpham thokpa sing phanglak taraba matam da wakat pham oiduna wail sathana ba damak Consumer Protection Act 1986 ki makhada Manipur su thangna ba sahi 1987 tagi lerakle haiba yariba district consumer dispute redressal commission singbu lenga kamari lenaba authority singi maike degi pungsai sai duna thamlakpana state asigi consumer singna phangpham thokpa sing phanghan ba ngamlak taba kuire hade Manipur gi sing amasung tamgi apun ba district taraga taruk pu setok khaidok na duna konsilak le ba district consumer dispute redressal commission ahum gi oirak le ba phibam asigi matang da investigation da han bo oina phanglakpu report singna hai district consumer dispute redressal commission hai duna hojik khangna riba consumer singi hak ki damak lengleba commission sing asi ahan ba district consumer dispute redressal forum haina khangna me adubu Consumer Protection Act 1986 bu semdok sadok tuna kumjat 2019 da pass tawkhiba act ki matung ina forum hairamdagi commission haiduna khangnarakpane aduga commission ki thak ta on khalaklaba matung dagi di commission asida kumja 2019 dagi hauraduna consumer singna file toropo wakat ki matung ina chathaba wail da thengnaba mara leiba sing jail da thajinba hawbugi power leiraklibane aduga civil court sing da piba power sing gi manung da commission da chathaba wail gi matung ina mara leramba singdagi pot sai sing attach tawbagi right phawba leiraklabani hairi haidiba ahenba power sing asi leirakpagi mathakta May 3 2023 dagi thorakleba kanglup masel gi tamthiraba irangi saitheng oina lanai miyoi sing gi mamal yamlaba machinery sing thugai yan khaiduna amadi mai thadokuna mahan khibaga amasung dukana singba sing mai thadokibana singba thodok sing su thokibadagi mari lenaba mapu singna makogi phangpham thokpa hak sing phanghanbina ba commission asida wakalakpa su yauribane adum moina ma hojik Manipur gi oina district taraga taruk yan thokna duna konsilaga lerakliba commission ahungi phibam dipung chai chaibugi maong ga pangkhak oiram le hairi Manipur gi oina hojik leiriba si commission ahum ni commission sing asigi manung da sangai paruda leiriba consumer affairs food and public distribution loisang gi campus da leiriba commission asina koliba district singna Imphal West Imphal East Jiribam Senapati Kangpokpi Ukhrul amasung Kamjong ni aduga Thawbal district da leiriba commission na konsilibana Thawbal Kaksing Sandel amasung Tengnopol district ni Bisnupur district ki commission na miyeng sanglubana Bisnupur Churasanpur Khairjol None amasung Tamenglong ne adubu commission ahumaki oina hojik member ani lepham thokpada leiramdre hairi report singna habda haukiba kumja 2018 da commission ahumaki tangai phadaba mathau taba member ani lenga ki maikai dagi haptuna commission sing asigi president amamangga sagona na mathau pang thokhalamki adubu matam aduda makogi service ki matam asi sehi manga oibadagi member ani punna commission ahumgi member tarukna October 2 2023 fawba mathau pang thokhi member sing asina makogi matam loraba sulenga ki maikai dagi anoba member sing haptabadagi member sing asigi matam sahi anigi oina mamangi kumja 2025 ki October fawba sangdo hanki hairi adabu khwaidagi laibak thibadi commission ahumaki service matam loraba member sing asi sahi anigi oina sangdo halaklaba matung mamang sahi 2025 ki October dagi di makata na sangdoktre maramasina commission ahumaki member ani legadabada hojik amata leitre commission sing da consumer sing na file toropa makhogi wakat sing khannanaba wail chathaduna dispose tawbagi thabak sap laptuna lerakle hairi register tawdaba permit yaudaba auto sing sangbirakano hairi Uripok Petrol Automobile Association service tawriba area da lenga kamari lenaba transport department register tawdaba amadi permit paidaba auto sing service tawba sangbirakano haina UPAMA na phongdorakle
ngarang Uripok Petrol Automobile Association gi sahi gi General Body mifam ama iroi semba Singjin da leiba Mayol Office Complex da pangthokre UPAM gi General Body mifam aduna register tawdaba permit paidaba auto service tawbasing association asina service tawriba lambida sangbirakanu haina warep laukre General Body loraba matung UPAMA na sinduna pangthokiba pawmisinga unabada UPAMM gi legal advisor Oinam Rajesh na hai Trade Union Manipur and Transport Department ta register tawba association amane association asida member yankai humdoi lei association asigi member sing asina lamboi khonang khongda parking oiraga khoiraban kaithel phawba auto passenger service tawduna ngasi phawda lakle association asigi member sing service tawriba auto sing registration number yauraba insurance amadi road permit na singba formalities loina suraba matungda member oiraga auto sinda UPAMM haina su tharaga chalibani laibak thiba amadi hojik lambi asida authorized oidaba marilenaba register document paidaba auto kaya amana lambi asida service tawsilakpa sina legal oina service tawriba amadi passenger singda khudong chadaba mayok nahanba ohalle haina Rajesh na phongdokhe mahana hai auto tongjarakpa singi pochai kauramba yawu matamda association gi member singi auto gi oirabadi thidokpada line thoklabasu legal oidaba auto sing yaksilakpa sina passenger singi pochai kauramba yawbada thidokpada awaba ohalle masigi matakta hiram kayada lambi asida khudong chadaba ohalle hiram masigi matangda transport department su ahenba miyeng sangduna lona yadaba maongda lambi asida auto service tawriba se miyeng sangbiyu registration sudana lambi asida passenger service tawbo auto sing isana lambi asida service tawbo lepiyu niyam chumna service tawriba singda ayatpa pibidano passenger singda khudong chadaba mayoknariba asi makhata na thoknaba honaraklabadi logi oiba mateng phawba association laurakani haina Rajesh na phongdokhe UPAMM gi joint secretary Maisnam Ibo Chawbana hai UPAMM gi pangthokpa General Body mifamna Uripok line asida lokaina senselakliba transport department ki makhada chatkadaba paigadaba document sudana unauthorized oina senselakliba sing makhata na passenger service natraga reserve oirabasu chatpiraktana bahajare niyam chumna mathau taba registration amadi road safety ki kanglon ngak masatna riba singa thokliba ningai sangdanaba matungda thoktanaba honaminasi permit yaudabana lambi asigi passenger singi potmang chaimang thokpada gari number khangdaba yaudaba oibana thiba khangdaba mayoknariba si makhata na thoktanaba association lokhalakliba kongthang asida mateng pangbiu makhata na chatharaklabadi police amadi logi oiba mateng lawjarakani haike BSF na Kaksing Garden the lamtu sengokre hairi Kaksing district ki DC complex ta leriba FOX67 battalion BSF ki SC koi commander SS Kanhaya Lalna lusingba tim amana ngarang Kaksing Garden da laktuna lamtu sengdokre hairi ngaragi lamtu sengdokpagi thoramadu BSF na lamdam masibu taru tanana thamnaba afaba environment semgatnaba amati community responsibility ki thodang adu utpa oina pangthokpani hairi asiguma social service asina lamdam masibu lunana thambada natana lamdam masigi miyamda unity discipline amasung nature bu nungsi hanbasu ngami haina phongdorakle asiguma social service asibu mapung phana mai pak masinbiduna pangthok pirakpagi damakta su Kaksing Garden Development Trust na BSF amadi marilena bapuna mapusu thagatpa phongdorakle Garden asibu taru tanana phajana thambada miyamsu angamba bateng pangbiyo amadi thodang lobiyo haina trust asigi maikaidigi miyamda appeal tawrakle Iran US amasung Israel gi landmissingda attack tawgani haina section wa haikre hadi Iran sinba thungna anti-government protest atharibadu yamna kansilakpa oina Iran gi capital Tehran amasung anisuba khwaidagi chawba saharda lamjawda miyamna thoraktuna Iran tawkhre handaki Iran asida sikiba migi masing chawnga ga 39 yawkhre United States na military action lokhalakpa yana leiba maramna Iran na madu torokpa matamda lamdam asida leiriba US amasung Israel gi landmissingda khuthagani haina su warning tawkhre internet thingzin khiba amasung phone line su kakhiba maramna Iran da thoklaba Iran asi mapandagi khangdoknaba honabada yamna aruba ama oide United States ta base tawba human rights activist news agency ki report matungina de protester siba masing yamna hengatkre amasung lisingani ka chatruk rom su phajinkre hairi US ki president Donald Trump na Iranian regime ki mathakta khuthagani hana kian khiba maramna Iranian parliament ki speaker na su adumna torokpa matamda US military amasung Israel asi aina yaba target oirakani haina
threat tauki I pau amata phawna dabasina protesters singi mathakta Iranian forces na tamthiba machat chat pirangani haina maikai kiana mipaiba pokle Iran gi miyamna mamangda amukta ukhitriba sangda ningkha tamba phangna bahonari US na mateng pangna ba sem sare haina President Trump na phungdokhraba matungda phawba Iranian regime na yamna haksinna action lokhale haina singnari Iran gi mathakta khut thana ba President Trump gi mafamda lambi kya pothokre adu President na aroiba phirepti laudri haina US ki official singna haike